ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯒꯤ ꯃꯈꯥ ꯇꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯑꯍꯨꯝꯁꯨꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯖꯕ ꯑꯃꯗꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯃꯌꯥꯝꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯋꯥꯍꯩ ꯋꯥꯇꯥ ꯌꯥꯎꯔꯒꯁꯨ ꯉꯥꯛꯄꯤꯌꯨ ꯑꯃꯗꯤ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯕ ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯐꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯈꯤꯕꯁꯦ ꯀꯥꯎꯕ ꯉꯝꯗꯦ ꯍꯧꯖꯤꯛꯄꯨꯗꯤ ꯀꯥꯎꯔꯦꯀꯣ ꯃꯇꯝꯗꯨꯒꯤ ꯋꯥꯅꯤ ꯑꯩꯅ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯈ꯭ꯔꯣ ꯍꯥꯏꯕꯗꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯅ ꯗꯥꯅꯟꯗꯗ ꯑꯁꯦꯡꯕꯗꯣ ꯍꯥꯏꯈ꯭ꯔꯦ ꯑꯩ ꯑꯣꯃꯤꯕ꯭ꯂꯥꯒꯤ ꯃꯃꯥꯟꯅꯕꯤꯅꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯐꯣꯟ ꯇꯧꯔꯛꯄ ꯃꯦꯁꯦꯖ ꯊꯥꯔꯛꯄ ꯇꯧꯕꯖꯥꯠꯅꯤ ꯑꯩꯉꯣꯟꯗ ꯏꯃꯥꯟꯅꯕꯤꯁꯤꯅ ꯍꯥꯏꯔꯛꯑꯦ ꯚꯥꯏ ꯁꯤ ꯅꯨꯄꯥꯁꯦ ꯀꯣꯏꯅꯔꯨꯅꯨ ꯀꯌꯥ ꯅꯥꯇꯩ ꯆꯥꯕ ꯃꯤ ꯑꯣꯏꯔꯝꯃꯣꯏ ꯊꯕꯛꯀ ꯇꯧꯔꯦ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯅꯨꯄꯤ ꯂꯣꯟꯗꯧꯕ ꯃꯤꯗꯥꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯃꯁꯤꯗꯒꯤ ꯑꯩꯁꯨ ꯁꯥꯎꯅꯤꯡꯉꯦ ꯍꯣꯏ ꯑꯩꯁꯨ ꯁꯣꯏꯈ꯭ꯔꯦ ꯅꯨꯄꯥ ꯑꯃ ꯈꯪꯅꯔꯨꯕꯒꯤ ꯑꯗꯨꯕꯨ ꯑꯩ ꯑꯅꯤꯁꯨꯕ ꯈꯪꯅꯕ ꯅꯨꯄꯥ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯗꯥꯅꯔꯦꯁꯤꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗ꯭ꯔꯦ ꯃꯉꯣꯟꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯕꯅꯤ ꯑꯗꯨꯕꯨ ꯃꯥꯁꯦ ꯀꯔꯤ ꯋꯥꯈꯜꯅꯣ ꯌꯥꯔꯅꯤꯅ ꯇꯧꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯉꯣꯟꯗ ꯂꯥꯞꯊꯣꯛꯄ ꯄꯥꯝꯃꯩꯔꯥ ꯈꯪꯗꯦ ꯐꯣꯟ ꯇꯧꯔꯛꯑꯁꯨ ꯑꯃꯨꯛꯇꯪ ꯇꯧꯔꯛꯑꯒ ꯑꯅꯤꯔꯛ ꯁꯨꯅꯒ ꯇꯧꯔꯛꯇꯕꯤ ꯑꯩꯅ ꯇꯧꯔꯒꯅ ꯑꯩꯒꯤ ꯕꯦꯂꯦꯟꯁ ꯇꯠꯈ꯭ꯔꯗꯤ ꯍꯟꯅꯒ ꯇꯧꯔꯛꯇꯕꯤ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯃꯁꯤꯗꯒꯤ ꯑꯩ ꯇꯟꯗꯅ ꯃꯉꯣꯟꯗ ꯇꯧꯗ꯭ꯔꯦ ꯋꯥꯔꯤ ꯀꯌꯥꯁꯨ ꯁꯥꯟꯅꯗ꯭ꯔꯦ ꯑꯗꯨꯕꯨ ꯗꯥꯅꯔꯦꯁꯇꯤ ꯀꯣꯜ ꯇꯧꯔꯛꯄ ꯂꯦꯞꯇꯦ ꯄꯥꯏꯔꯛꯇ꯭ꯔꯤꯈꯩ ꯇꯧꯔꯛꯇꯣꯏꯅꯦ ꯃꯁꯤꯗꯒꯤ ꯑꯩꯁꯨ ꯃꯥꯒ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯔꯦ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯥ ꯎꯅꯕ ꯂꯥꯛꯑꯦ ꯑꯩꯁꯨ ꯏꯅꯥꯎꯅꯨꯄꯤꯒ ꯍꯥꯏꯗꯤ ꯏꯃꯥꯟꯅꯕꯤ ꯑꯣꯏꯅ ꯇꯤꯟꯅꯕꯗꯣ ꯃꯥꯒ ꯏꯃꯥꯟꯅꯕꯤꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯊꯣꯛꯑꯦ ꯃꯥꯁꯨ ꯃꯊꯟꯇ ꯂꯥꯛꯇꯦ ꯃꯣꯏ ꯑꯅꯤ ꯂꯥꯛꯑꯦ ꯏꯅꯥꯎꯅꯨꯄꯤꯒꯤ ꯈꯪꯅꯕ ꯅꯨꯄꯥꯁꯤꯒ ꯂꯥꯛꯑꯦ ꯑꯩꯗꯤ ꯋꯥ ꯑꯝꯇ ꯉꯥꯡꯗꯦ ꯏꯀꯥꯏꯕꯒꯤ ꯏꯅꯥꯎꯅꯨꯄꯤꯅ ꯗꯥꯅꯔꯦꯁꯦ ꯅꯪ ꯑꯣꯏꯔꯝꯅꯤ ꯍꯥꯏꯕꯗ ꯅꯣꯛꯑꯒ ꯃꯥꯅꯦꯅ ꯈꯨꯝꯃꯛꯑꯦ ꯂꯝꯕꯤ ꯃꯇꯥꯏ ꯑꯃꯗ ꯆꯪꯉꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯍꯜꯂꯛꯑꯦ ꯑꯩꯈꯣꯏ ꯑꯍꯨꯝꯗꯤ ꯁꯤꯡꯖꯨ ꯌꯣꯟꯐꯝ ꯑꯃꯗ ꯆꯪꯉꯒ ꯁꯤꯡꯖꯨ ꯆꯥꯏ ꯃꯇꯝꯁꯤꯗ ꯗꯥꯅꯔꯦꯁꯅ ꯀꯣꯜ ꯇꯧꯔꯛꯑꯦ ꯀꯩꯗꯧꯔꯤꯒꯦ ꯌꯨꯝ ꯌꯧꯔꯕꯣꯅ ꯑꯩꯅ ꯌꯧꯗ꯭ꯔꯤ ꯁꯤꯡꯖꯨ ꯆꯥꯔꯤ ꯍꯥꯏꯕꯗ ꯑꯩꯈꯣꯏꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯄꯒꯤ ꯀꯩꯝꯇ ꯂꯩꯔꯛꯇ꯭ꯔꯦ ꯅꯣꯏꯒꯤ ꯁꯤꯡꯖꯨ ꯆꯥꯐꯝꯗꯣ ꯑꯗꯨꯗ ꯂꯥꯛꯀꯦꯅ ꯍꯥꯏꯔꯛꯑꯦ ꯃꯌꯥꯝ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯄꯒꯤ ꯅꯠꯇꯦꯀꯣ ꯇꯁꯦꯡꯅꯁꯨ ꯌꯥꯝꯅ ꯂꯤꯛꯄ ꯃꯤꯅꯤ ꯏꯕꯥꯅꯤꯅ ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯛꯄ ꯈꯪꯅꯔꯛꯄꯁꯦ ꯑꯆꯥꯄꯣꯠꯁꯦ ꯂꯨꯄꯥ 40 ꯂꯨꯄꯥ 100ꯗꯒꯤ ꯍꯦꯟꯅ ꯂꯩꯔꯣꯏ ꯑꯗꯨꯁꯨ ꯂꯨꯄꯥ 10 ꯄꯤꯕ ꯆꯤꯞꯁꯀꯨꯝꯕꯁꯦ ꯆꯦꯔꯪ ꯑꯆꯧꯕꯗꯒ ꯍꯥꯞꯄꯗꯒ ꯌꯥꯝꯅ ꯌꯥꯝꯕ ꯃꯥꯟꯕꯗꯣ 4ꯒ ꯍꯥꯞꯈ꯭ꯔꯗꯤ ꯂꯣꯏꯔꯦ ꯑꯩꯅ ꯂꯥꯛꯑꯅꯣ ꯌꯨꯝ ꯆꯪꯉꯅꯤ ꯂꯣꯏꯗꯧꯔꯦ ꯆꯥꯕ ꯍꯥꯏꯕꯗꯒꯤ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯌꯨꯝꯗ ꯆꯪꯉꯤ ꯌꯨꯝ ꯆꯠꯂꯒꯦ ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯊꯝꯅꯔꯦ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯗꯥꯅꯔꯦꯁꯁꯦ ꯍꯥꯟꯅꯗꯒꯤ ꯐꯣꯟ ꯇꯧꯔꯛꯄ ꯍꯦꯜꯂꯛꯑꯦ ꯑꯩ ꯇꯨꯝꯅꯤꯡꯕ ꯃꯇꯝꯗꯒꯗꯤ ꯁꯥꯎꯅꯤꯡꯗꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯄꯁꯦ ꯑꯩ ꯈꯪꯗꯕ ꯁꯥꯔꯒ ꯐꯣꯟꯁꯦ ꯃꯣꯟ ꯃꯈꯥꯗ ꯅꯝꯁꯤꯜꯂꯒ ꯊꯝꯃꯦ ꯑꯁꯨꯝꯅ ꯁꯨꯝ ꯈꯪꯅꯔꯛꯄꯅ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ 12 ꯑꯦꯛꯖꯥꯝ ꯃꯇꯝ ꯌꯧꯁꯤꯜꯂꯛꯑꯦ ꯑꯗꯨꯒꯗꯤ ꯈꯪꯍꯧꯗꯅ ꯗꯥꯅꯟꯗꯁꯦ ꯑꯃꯨꯛ ꯀꯣꯜ ꯇꯧꯔꯛꯑꯦ ꯑꯩꯁꯨ ꯑꯗꯨꯝ ꯑꯍꯥꯟꯕ ꯇꯧꯕꯒ ꯄꯥꯏꯈꯠꯂꯦ ꯃꯥꯅ ꯍꯥꯏꯔꯛꯑꯦ 12 ꯑꯦꯛꯖꯥꯝꯁꯤꯗ ꯅꯪꯅ ꯐꯥꯔꯁ ꯗꯤꯕꯤꯖꯟ ꯂꯥꯛꯑꯗꯤ ꯒꯥꯔꯤ ꯂꯩꯕꯤꯅꯤ ꯁꯦꯀꯦꯟ ꯗꯤꯕꯤꯖꯟꯗ ꯂꯥꯛꯑꯒꯅ ꯐꯣꯟ ꯑꯃ ꯂꯩꯕꯤꯅꯤ ꯑꯗꯨꯒ ꯊꯥꯔꯗꯇꯒ ꯂꯥꯛꯑꯕ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯗꯨꯝ ꯄꯨꯔꯗꯕꯅꯤ ꯍꯥꯏꯔꯛꯑꯦ ꯅꯨꯃꯤꯠꯁꯦ ꯉꯥꯏꯍꯥꯛ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯔꯛꯑꯦ ꯑꯩ ꯌꯨꯝꯗ ꯊꯣꯛꯂꯛꯑꯦ ꯎꯅꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯒꯥꯔꯤ ꯑꯦꯛꯇꯤꯚꯥ ꯑꯃꯁꯨ ꯂꯩꯔꯦ ꯃꯗꯨꯗ ꯑꯩꯁꯨ ꯍꯣꯏꯅ ꯌꯥꯔꯦ ꯅꯨꯃꯤꯠꯁꯦ ꯗꯥꯅꯔꯦꯁꯇ ꯑꯩꯅ ꯊꯕꯛ ꯑꯃ ꯆꯠꯂꯨꯒꯦꯅ ꯍꯥꯏꯖꯤꯜꯂꯦ ꯗꯥꯅꯟꯗꯁꯦ ꯎꯅꯕ ꯆꯠꯂꯦ ꯃꯥꯁꯨ ꯃꯥꯒꯤ ꯍꯟꯗꯛ ꯂꯩ ꯍꯥꯏꯕ ꯑꯦꯛꯇꯤꯚꯥꯗꯨꯗ ꯂꯥꯛꯑꯦ ꯃꯌꯥꯝ ꯑꯩꯁꯦ ꯂꯝ ꯀꯌꯥꯁꯦ ꯈꯪꯍꯟꯗꯦ ꯆꯠꯁꯨ ꯆꯠꯀꯟꯗꯦ ꯑꯍꯥꯟꯕ ꯆꯠꯈꯤꯕꯁꯦ ꯌꯥꯝ ꯀꯣꯏꯔꯒ ꯆꯠꯂꯦ ꯑꯩꯗꯤ ꯌꯥꯝꯅ ꯂꯥꯞꯄ ꯃꯐꯝ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯏꯁꯥꯁꯦ ꯄꯪꯄꯥꯗ ꯄꯥꯈꯠꯂꯦ ꯑꯀꯤꯕ ꯑꯃꯁꯨ ꯐꯥꯎꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯏꯆꯦ ꯌꯥꯏꯃ ꯑꯃꯗꯤ ꯏꯃꯥꯁꯦ ꯅꯨꯄꯤꯒꯤ ꯊꯥꯒꯤ ꯐꯣꯡꯕ ꯆꯦꯐꯣꯡꯗꯣ ꯌꯣꯟꯕ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯂꯩꯍꯧꯗꯣꯏꯅꯦ ꯅꯨꯡꯉꯥꯏꯇꯦꯅ ꯑꯩꯁꯨ ꯑꯗꯨꯅ ꯑꯗꯨꯝ ꯄꯥꯏ
ꯃꯁꯤꯅ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨ ꯑꯣꯏꯅ ꯏꯟꯈꯠꯂꯛꯂꯤꯕ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯑꯩꯈꯣꯏꯗꯗꯤ ꯌꯥꯝꯅ ꯀꯥꯟꯅꯕ ꯄꯤꯕ ꯑꯗꯨꯒꯨꯝꯕ ꯆꯦꯐꯣꯡ ꯑꯃꯅꯤ꯫ ꯃꯁꯤ ꯄꯥꯔꯨꯕꯅ ꯑꯩ ꯏꯁꯥꯗ ꯑꯐꯕ ꯐꯠꯇꯕ ꯈꯟꯗꯣꯛꯄ ꯉꯝꯃꯤ꯫ ꯑꯗꯨꯅ ꯑꯩꯁꯦ ꯄꯪꯄꯥꯗ ꯄꯥꯈꯠꯂꯦ꯫ ꯑꯗꯨꯒꯗꯤ ꯃꯐꯝꯗꯣ ꯌꯧꯔꯀꯥꯟꯗ ꯏꯀꯣ ꯄꯥꯔꯛ ꯑꯣꯏꯔꯝꯃꯦ꯫ ꯃꯐꯝ ꯑꯗꯣ ꯌꯧꯔꯀꯥꯟꯗ ꯃꯥꯅ ꯍꯥꯏꯔꯛꯑꯦ, ꯉꯁꯤꯗꯤ ꯏꯕꯥꯅꯤ ꯆꯦꯜꯂꯅꯤ꯫ ꯏꯃꯥꯟꯅꯕꯗ ꯄꯥꯎ ꯍꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯒ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯔꯒ ꯍꯣꯡꯉꯁꯤꯅ ꯍꯥꯏꯔꯛꯑꯦ꯫ ꯃꯇꯝꯗꯨꯗ ꯑꯩ ꯏꯃꯥꯟꯅꯕꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕ ꯑꯗꯨꯒ ꯑꯃꯅ ꯏꯃꯥꯟꯅꯕꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯐꯣꯟ ꯇꯧꯔꯒ ꯈꯥꯏꯔꯛꯄꯗꯣ ꯑꯩ ꯀꯥꯎꯗ꯭ꯔꯤ꯫ ꯑꯗꯨꯒ ꯗꯥ ꯅꯔꯦꯁꯁꯨ ꯈꯔ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯄ ꯃꯇꯝ ꯑꯣꯏꯕꯒꯤ ꯏꯁꯥꯗ ꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯑꯁꯦꯡꯕꯂꯅ ꯌꯥꯝ ꯄꯥꯈꯠꯂꯦ꯫ ꯃꯥꯅ ꯐ꯭ꯔꯨꯇꯤ 2 ꯑꯃꯒ ꯑꯪꯀꯜ ꯆꯤꯞꯁ ꯑꯃꯒ ꯏꯁꯤꯡ ꯑꯃꯒ ꯂꯩꯔꯛꯑꯦ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯊꯛꯑꯣꯅ ꯄꯤꯔꯛꯑꯦ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯗꯨꯒ ꯆꯪꯗ꯭ꯔꯦ꯫ ꯄꯨꯟꯁꯤꯗ ꯅꯨꯄꯥꯒ ꯆꯠꯃꯤꯟꯅꯕꯁꯨ ꯑꯍꯥꯟꯕꯅꯤ꯫ ꯑꯗꯨꯅ ꯏꯁꯥꯗ ꯄꯪꯄꯥꯗ ꯄꯥꯈꯠꯂꯦ꯫ ꯑꯩ ꯊꯛꯇ꯭ꯔꯦ꯫ ꯃꯗꯨꯗ ꯗꯥ ꯅꯟꯗꯅ ꯍꯥꯏꯔꯛꯑꯦ, ꯊꯛꯑꯣ ꯀꯩꯁꯨ ꯇꯧꯔꯣꯏ, ꯑꯩꯅ ꯍꯨꯒ ꯑꯝꯇ ꯍꯥꯞꯇꯕꯅꯦ ꯍꯥꯏꯔꯛꯑꯦ꯫ ꯑꯪꯀꯜ ꯆꯤꯞꯁꯇꯣ ꯑꯗꯨꯁꯨ ꯈꯣꯛꯑꯒ ꯆꯥꯎꯅ ꯄꯤꯔꯛꯑꯦ꯫ ꯑꯩ ꯆꯥꯅꯤꯡꯗꯦꯅ ꯆꯥꯗ꯭ꯔꯦ, ꯏꯁꯤꯡꯁꯨ ꯊꯛꯇ꯭ꯔꯦ꯫ ꯐꯝꯃꯒ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯥꯏꯔꯁꯨ ꯑꯩ ꯂꯦꯞꯄꯒ ꯑꯗꯨꯝ ꯂꯩ, ꯐꯝꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯥꯎꯔꯒ ꯗꯥ ꯅꯟꯗꯅ ꯆꯠꯂꯁꯤ ꯂꯥꯛꯑꯣꯅ ꯍꯥꯏꯔꯒ ꯏꯕꯥꯅꯤꯁꯦ ꯒꯥꯔꯤ ꯊꯧꯗꯣꯔꯛꯑꯦ꯫ ꯑꯁ ꯆꯠꯈꯤꯕꯗꯗꯤ ꯌꯥꯝꯅ ꯁꯥꯡꯕꯅꯦ꯫ ꯑꯗꯨꯕꯨ ꯍꯜꯂꯛꯄꯗꯗꯤ ꯒꯥꯔꯤꯗꯣ ꯀꯟꯅ ꯊꯧꯔꯒ ꯂꯝꯕꯤꯗꯣ ꯁꯝꯖꯤꯟꯕ ꯖꯥꯠꯅꯤ, ꯊꯨꯅ ꯌꯧꯔꯦ꯫ ꯑꯗꯨꯒ ꯁꯣꯔꯣꯛꯇ ꯑꯗꯨꯝ ꯊꯅꯝꯂꯒ ꯍꯟꯅꯐꯥꯎ ꯌꯦꯡꯉꯝꯗꯅ ꯁꯥꯎꯔꯒ ꯊꯧꯈ꯭ꯔꯦ꯫ ꯑꯩ ꯀꯣꯟꯅ ꯊꯪꯗꯗꯤ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯏꯀꯥꯏꯗꯅ ꯑꯗꯨꯝ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯗ꯭ꯔꯦ, ꯃꯥꯁꯨ ꯇꯧꯔꯛꯇ꯭ꯔꯦ꯫ ꯅꯨꯃꯤꯠꯁꯦ ꯑꯩ ꯁ꯭ꯀꯨꯜꯗ ꯏꯃꯥꯟꯅꯕꯤ ꯅꯤꯇꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯃꯇꯝꯁꯤꯗ ꯃꯥꯅ ꯑꯩꯉꯣꯟꯗ, ꯅꯪ ꯗꯥ ꯅꯟꯗꯒ ꯄꯥꯎ ꯐꯥꯎꯅꯔꯤꯕ ꯅꯠꯇ꯭ꯔꯥ? ꯃꯤꯒꯤꯗꯤ ꯅꯨꯄꯥꯒ ꯊꯕꯛ ꯇꯧꯈ꯭ꯔꯦꯅ ꯍꯥꯏꯔꯛꯑꯦ꯫ ꯃꯁꯤꯗ ꯑꯩꯅ, ꯀꯥꯏꯗꯩꯅꯣ ꯈꯪꯅꯗ꯭ꯔꯦ, ꯇꯣꯛꯅꯈ꯭ꯔꯦ, ꯄꯥꯎꯒ ꯐꯥꯎꯅꯗ꯭ꯔꯦꯅ ꯍꯥꯏꯕꯗ ꯏꯃꯥꯟꯅꯕꯤ ꯅꯤꯇꯥꯅ, ꯑꯣ ꯑꯗꯨꯕꯨꯗꯤ ꯗꯥ ꯅꯟꯗꯁꯨ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯈꯪꯅꯕ ꯂꯩꯕꯅꯦ, ꯅꯨꯄꯤꯗꯣ ꯃꯃꯥꯅ ꯄꯥꯝꯗꯕꯒꯤ ꯇꯧꯕꯅꯦ, ꯗꯥ ꯅꯟꯗꯅꯁꯨ ꯅꯨꯡꯁꯤꯕꯅꯦ, ꯃꯃꯥꯅꯕꯨꯗꯤ ꯅꯪ ꯄꯥꯝꯕꯅꯦ ꯍꯥꯏꯔꯛꯑꯦ꯫ ꯃꯁꯤꯗꯒꯤ ꯑꯩꯁꯨ, ꯍꯣꯏ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯗꯥ ꯅꯔꯦꯁꯀ ꯐꯖꯅ ꯈꯪꯅꯔꯦ ꯍꯥꯏꯔꯨꯕꯗꯒꯤ ꯏꯃꯥꯟꯅꯕꯤꯁꯦ ꯁꯥꯎꯈ꯭ꯔꯦ, ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯩꯁꯨ ꯇꯟꯗꯅ ꯅꯛꯁꯟꯗ꯭ꯔꯦ꯫ ꯅꯨꯄꯥꯒꯤ ꯍꯥꯛꯇꯛꯀꯤ ꯏꯃꯥꯟꯅꯕꯤ ꯐꯥꯎ ꯑꯩꯒ ꯁꯥꯎꯅꯔꯦ꯫ ꯑꯗꯨꯕꯨ ꯑꯩ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯨꯄꯥꯁꯦ ꯊꯥꯖꯗ꯭ꯔꯦ꯫ ꯑꯩꯅ ꯈꯜꯂꯦ, ꯅꯨꯄꯥꯁꯦ ꯍꯥꯏꯔꯛꯄ ꯂꯣꯏꯅ ꯀꯣꯏꯒꯦ, ꯂꯥꯏꯕꯛꯇ ꯇꯝꯂꯝꯕ ꯑꯃ ꯊꯨꯡꯅꯖꯅꯤ ꯍꯥꯏꯅ ꯈꯜꯂꯦ꯫ ꯅꯨꯃꯤꯠꯁꯦ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯩꯈꯣꯏꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯕꯕꯥꯅ ꯑꯩꯈꯣꯏꯁꯦ ꯄꯨꯔꯒ ꯑꯗꯨꯝ ꯍꯩꯕꯣꯛ ꯆꯤꯡ ꯀꯥꯕꯁꯦ ꯆꯠꯂꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯕꯅꯤꯅ ꯏꯃꯥꯟꯅꯕꯤꯁꯤꯡꯒ ꯑꯣꯇꯣ ꯑꯃ ꯋꯥꯏꯔꯒ ꯆꯠꯂꯦ꯫ ꯆꯤꯡꯗꯤ ꯀꯥꯗ꯭ꯔꯦ꯫ ꯊꯥꯕꯜꯁꯨ ꯆꯣꯡꯉꯝꯕꯗꯒꯤ ꯂꯥꯏ ꯈꯣꯏꯔꯝꯃꯒ ꯊꯥꯕꯜ ꯆꯣꯡꯕꯗꯣ ꯉꯥꯏꯍꯥꯛ ꯌꯥꯎꯔꯦ꯫ ꯃꯌꯥꯝ ꯑꯩꯁꯨ ꯂꯥꯡꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦ꯫ ꯀꯨꯝꯍꯩ ꯍꯔꯥꯎ ꯁꯤꯟ ꯁꯨꯏ, ꯏꯁꯩ ꯌꯦꯡꯉꯤ, ꯂꯥꯡꯉꯤ꯫ ꯗꯤꯋꯥꯂꯤ ꯃꯇꯝꯗꯅ ꯂꯒꯥꯎ ꯑꯗꯨꯝ ꯊꯥꯏ, ꯊꯥꯕꯜ ꯆꯣꯡꯉꯦ꯫ ꯑꯅꯛꯄ ꯃꯐꯝꯁꯤꯡ ꯂꯦꯝꯅ ꯑꯃꯠꯇ ꯊꯥꯗꯦ꯫ ꯃꯔꯤ ꯃꯇꯥꯒꯤꯗ ꯊꯥꯕꯜ ꯆꯣꯡꯕ ꯂꯩꯔꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯑꯗꯤ ꯆꯣꯡꯕ ꯆꯠꯂꯦ꯫ ꯏꯃꯥ ꯏꯄꯥꯅꯁꯨ ꯀꯩꯁꯨ ꯊꯤꯡꯗꯦ꯫ ꯑꯗꯨꯕꯨ ꯃꯣꯏꯅ ꯐ꯭ꯔꯤ ꯊꯥꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅꯁꯨ ꯀꯩꯁꯨ ꯐꯠꯇꯕ ꯑꯝꯇ ꯇꯧꯔꯨꯗꯦ꯫ ꯁꯤꯡꯖꯨ ꯀꯨꯞꯁꯨ ꯏꯃꯥꯟꯅꯕꯤꯁꯤꯡꯒ ꯅꯨꯡꯇꯤꯒꯤ ꯆꯥꯏ꯫ ꯃꯤꯒꯤ ꯂꯧꯕꯨꯛꯇ ꯍꯋꯥꯏ ꯊꯔꯥꯛ ꯊꯥꯕ ꯃꯇꯝꯗꯁꯨ ꯉꯥꯔꯤ ꯃꯣꯔꯣꯛ ꯃꯦꯠꯂꯒ ꯍꯋꯥꯏ ꯍꯥꯞꯆꯤꯜꯂꯒ ꯂꯧꯕꯨꯛꯇ ꯆꯠꯂꯒ ꯍꯋꯥꯏ ꯃꯔꯛꯇ ꯐꯝꯂꯒ ꯍꯋꯥꯏ ꯃꯇꯣꯟꯗꯣ ꯊꯠꯇꯅ ꯆꯥꯗꯣꯏꯅꯦ꯫ ꯃꯤ ꯂꯥꯛꯄ ꯎꯔꯒꯅ ꯑꯃꯨꯛ ꯇꯣꯛꯑꯦ, ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯗꯣꯏꯅꯦ꯫ ꯃꯤꯒꯤ ꯀꯅꯥꯒꯤ ꯏꯪꯈꯣꯜꯗ ꯍꯩ ꯄꯥꯜꯂꯤꯅ ꯊꯤꯔꯒ ꯍꯦꯛꯇꯣꯏꯅꯦ꯫ ꯃꯇꯥꯡꯁꯤꯗ ꯅꯣꯛꯅꯤꯡꯕ ꯋꯥꯔꯤ ꯑꯃꯈꯛ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦ꯫ ꯃꯌꯥꯝ ꯅꯨꯃꯤꯠꯁꯦ ꯏꯃꯥꯟꯅꯕꯤ, ꯑꯩ, ꯏꯅꯥꯎꯅꯨꯄꯤ, ꯑꯩꯈꯣꯏ 4-5ꯁꯦ ꯁꯨꯝ ꯐꯝꯂꯒ ꯀꯔꯤ ꯇꯧꯁꯤꯒꯦ, ꯀꯔꯤ ꯆꯥꯁꯤꯒꯦꯅ ꯍꯥꯏꯅꯔꯒ ꯂꯩꯔꯤꯉꯩ ꯏꯅꯥꯎꯅꯨꯄꯤ ꯀꯀꯥꯒꯤ ꯃꯆꯥ, ꯑꯩꯒ ꯏꯃꯥꯟꯅꯕꯤꯗꯧꯅ ꯇꯤꯟꯅꯩ ꯍꯥꯏꯕꯁꯦ ꯃꯥꯅ ꯍꯥꯏꯔꯛꯑꯦ, ꯑꯁ ꯃꯥꯕꯣꯛꯍꯣꯏꯒꯤ ꯍꯌꯥꯏꯗꯣ ꯍꯦꯛꯎꯁꯦ, ꯃꯥꯕꯣꯛꯁꯨ ꯁ꯭ꯀꯨꯜ ꯆꯠꯂꯝꯅꯤ, ꯀꯅꯥꯝ ꯂꯩꯔꯝꯃꯣꯏ ꯍꯥꯏꯔꯛꯑꯦ꯫ ꯑꯩꯈꯣꯏꯁꯨ ꯍꯣꯏ ꯍꯦꯛꯎꯁꯦ ꯌꯥꯏꯅ ꯍꯥꯏꯅꯔꯒ ꯃꯥꯕꯣꯛꯍꯣꯏꯗ ꯂꯥꯛꯑꯦ꯫ ꯃꯇꯝꯗꯨꯗ ꯃꯥꯕꯣꯛꯍꯣꯏꯒꯤ ꯍꯨꯏ ꯑꯃꯗꯤ ꯂꯩ, ꯌꯥꯝ ꯈꯣꯡꯉꯦ꯫ ꯑꯩꯈꯣꯏꯅ ꯇꯨꯃꯤꯟꯅ ꯍꯦꯛꯀꯦ ꯇꯧꯕꯗꯣ ꯍꯨꯏꯁꯤꯅ ꯈꯣꯡꯕ ꯍꯦꯟꯃꯟꯕꯗꯒꯤ ꯃꯥꯕꯣꯛꯀꯤ ꯅꯨꯄꯥꯒꯤ
ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯆꯥ ꯑꯃ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯂꯩ꯫ ꯃꯥꯁꯦ ꯂꯩꯔꯝꯃꯦ, ꯁ꯭ꯀꯨꯜ ꯆꯠꯂꯝꯗ꯭ꯔꯦ꯫ ꯑꯗꯨꯒꯗꯤ ꯊꯣꯛꯂꯛꯑꯦ꯫ ꯑꯩꯈꯣꯏꯅꯗꯤ ꯃꯉꯣꯟꯗꯒꯤ ꯆꯍꯤ 1-2ꯃꯨꯛꯇꯤ ꯍꯜꯂꯝꯅꯤ꯫ ꯏꯅꯥꯎꯅꯨꯄꯤꯁꯤꯅ ꯍꯌꯥꯏꯁꯦ ꯈꯤꯇ ꯍꯦꯛꯀꯦꯅ ꯍꯥꯏꯕꯗꯣ ꯃꯥꯁꯨ ꯍꯣꯏ ꯍꯦꯛꯑꯣꯅ ꯍꯥꯏꯔꯝꯃꯒ ꯆꯪꯈ꯭ꯔꯦ꯫ ꯅꯨꯄꯥꯁꯦ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯑꯄꯪꯕ ꯌꯥꯝ ꯃꯥꯜꯂꯦ꯫ ꯃꯥꯅ ꯍꯦꯛꯑꯣ ꯍꯥꯏꯔꯝꯃꯕꯅꯤꯅ ꯍꯌꯥꯏꯁꯦ ꯍꯦꯛꯄ ꯍꯧꯔꯦ꯫ ꯏꯃꯥꯟꯅꯕꯤ ꯑꯃꯅ ꯍꯥꯏꯔꯛꯑꯦ, ꯉꯁꯤꯗꯤ ꯃꯕꯣꯛꯁꯨ ꯂꯩꯇꯕꯅꯤꯅ ꯍꯌꯥꯏꯁꯦ ꯈꯔ ꯌꯥꯝ ꯍꯦꯛꯇꯠꯂꯁꯦ꯫ ꯑꯩꯈꯣꯏꯁꯨ ꯍꯣꯏ ꯍꯣꯏ ꯍꯦꯛꯑꯁꯦ ꯍꯥꯏꯔꯒ ꯃꯁꯥꯁꯦ ꯂꯥꯝꯊꯔꯒ ꯍꯦꯛꯑꯦ꯫ ꯑꯗꯨꯒꯗꯤ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯣ ꯊꯣꯡꯅꯥꯎꯗꯒꯤ ꯃꯉꯛ ꯊꯤꯟꯗꯣꯔꯛꯑꯒ ꯌꯥꯝ ꯏꯊꯥ ꯊꯥꯖꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯦ, ꯌꯥꯝ ꯍꯦꯛꯈꯤꯅꯨꯀꯣ, ꯈꯔ ꯈꯛꯇꯃꯛ ꯍꯦꯛꯑꯣ, ꯈꯔ ꯊꯅꯝꯃꯣ ꯍꯥꯏꯔꯝꯃꯒ ꯃꯥꯁꯦ ꯃꯃꯥꯏ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯁꯨ ꯈꯔ ꯍꯦꯛꯑꯒ ꯊꯣꯛꯂꯛꯑꯦ꯫ ꯑꯗꯨꯕꯨ ꯃꯤꯅ ꯇꯥꯅꯤ ꯇꯥꯔꯣꯏꯒ ꯈꯟꯗꯦ꯫ ꯏꯅꯥꯎꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯛꯑꯦ, ꯃꯁꯛꯁꯤꯒ ꯑꯄꯪ ꯍꯦꯛ ꯃꯥꯜꯂꯗꯅ ꯌꯥꯝ ꯍꯦꯛꯈꯤꯅꯨ, ꯈꯤꯇꯪ ꯍꯦꯛꯎ ꯀꯥꯏꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯃꯥꯅ ꯍꯥꯏꯕꯗꯣ ꯃꯇꯧ ꯇꯝꯂꯒ ꯅꯣꯛꯑꯒ ꯂꯥꯛꯑꯦ꯫ ꯃꯇꯝꯗꯨꯗꯗꯤ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ꯫ ꯃꯌꯥꯝ ꯗꯤꯋꯥꯂꯤ ꯃꯇꯝꯗꯁꯨ ꯌꯨꯝꯗꯒꯤ ꯉꯥꯡꯉꯛꯑꯦ, ꯅꯨꯄꯤ ꯅꯠꯇꯗꯧꯅ ꯂꯒꯥꯎꯗ ꯉꯥꯎꯋꯦꯅ꯫ ꯑꯗꯨꯕꯨ ꯇꯨꯝꯅꯈ꯭ꯔꯀꯥꯟꯗ ꯐꯣꯟꯗ ꯍꯥꯏꯅꯔꯒ ꯇꯨꯃꯤꯟꯅ ꯊꯣꯛꯑꯒ ꯑꯊꯦꯡꯕ ꯃꯇꯝꯗꯨꯗ ꯅꯨꯄꯥ ꯃꯔꯛꯇ ꯂꯒꯥꯎꯗꯣ ꯊꯥꯗꯣꯏꯅꯦ꯫ ꯈꯪꯗꯦ, ꯊꯣꯡꯒꯥꯟ ꯃꯌꯥꯗꯒ ꯈꯥꯎꯖꯤꯜꯂꯦ꯫ ꯃꯈꯣꯜ ꯇꯥꯕꯗ ꯇꯨꯝꯕꯒ ꯌꯥꯗꯦ꯫ ꯃꯇꯝꯁꯤꯗ ꯑꯩ ꯐꯦꯁꯕꯨꯛ ꯄꯥꯏꯔꯦ꯫ ꯅꯨꯄꯥ ꯑꯃꯈꯛ ꯃꯦꯁꯦꯖ ꯄꯪꯊꯥ ꯊꯥꯖꯤꯜꯂꯛꯑꯦ, ꯈꯪꯅꯁꯦꯅ꯫ ꯅꯨꯄꯥꯁꯦ ꯁꯦꯅꯤꯌꯔꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯤꯁꯨ ꯅꯤꯇꯥ ꯍꯣꯏꯒꯤ ꯈꯪꯅꯕ ꯃꯤ ꯑꯣꯏꯔꯝꯃꯦ꯫ ꯃꯁꯛꯇꯣ ꯑꯩꯗꯤ ꯌꯦꯡꯕꯗ ꯌꯥꯝ ꯍꯩꯅꯗ꯭ꯔꯦ꯫ ꯅꯤꯇꯥꯅꯗꯤ ꯅꯨꯄꯥꯁꯦ ꯌꯥꯝ ꯐꯕꯅꯦꯅ ꯍꯥꯏ꯫ ꯑꯗꯨꯕꯨ ꯗꯥꯅꯟꯗꯒꯤ ꯃꯇꯝꯗꯒꯤ ꯃꯥꯒ ꯑꯩꯒꯁꯦ ꯀꯌꯥ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯦ꯫ ꯅꯨꯄꯥꯁꯤꯅ ꯐꯦꯁꯕꯨꯛꯇꯒꯤ ꯅꯝꯕꯔ ꯂꯧꯊꯣꯛꯑꯒ ꯇꯧꯔꯛꯑꯦ꯫ ꯃꯇꯝꯗꯨꯗ ꯐꯦꯁꯕꯨꯛꯇ ꯅꯝꯕꯔ ꯎꯍꯟꯗꯕꯁꯦ ꯍꯩꯇꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯥꯁꯦ ꯑꯩꯅꯒ ꯄꯥꯝꯗꯕꯒ ꯑꯩꯅ ꯂꯒꯥꯎ ꯊꯥꯕꯗꯣ ꯑꯗꯨꯝ ꯃꯈꯣꯟ ꯇꯥꯍꯜꯂꯦ, ꯃꯔꯝꯗꯤ ꯇꯣꯛꯆꯈꯤꯅꯤ ꯈꯟꯕꯒꯤ꯫ ꯑꯗꯨꯕꯨ ꯗꯥ ꯅꯔꯦꯁꯇꯗꯤ ꯇꯨꯝꯃꯒꯦꯅ ꯍꯥꯏꯖꯤꯜꯂꯤꯅꯤ꯫ ꯑꯩ 12 ꯑꯦꯛꯖꯥꯝ ꯄꯥꯁ ꯇꯧꯔꯦ, 2nd ꯗꯤꯕꯤꯖꯟꯗ ꯂꯥꯛꯑꯦ꯫ ꯑꯗꯨꯁꯨ ꯑꯗꯨꯝ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯅ ꯍꯔꯥꯎꯋꯦ, ꯃꯔꯝꯗꯤ ꯑꯩ ꯁꯕꯖꯦꯛ ꯑꯃꯗꯒꯤ ꯇ꯭ꯌꯨꯁꯟ ꯇꯧꯗꯦ꯫ ꯏꯁꯥꯅ ꯄꯥꯖꯕ ꯈꯔꯗꯣ ꯑꯗꯨ ꯈꯛꯇꯅꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩ ꯅꯨꯄꯥ ꯈꯔ ꯑꯗꯨꯝ ꯈꯪꯅꯔꯦ, ꯄꯪꯀꯣꯏꯗ ꯀꯣꯏ꯫ ꯑꯔꯦꯞꯄ ꯑꯃꯠꯇ ꯊꯝꯃꯣꯏꯅ ꯈꯜꯂꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯐꯅꯌꯥꯝ ꯅꯨꯄꯥ ꯀꯣꯏꯔꯝꯕꯒꯤ ꯐꯥꯔꯁꯨ ꯗꯥ ꯅꯔꯦꯁꯇꯤ ꯁꯨꯡꯇꯣꯛ ꯇꯣꯛꯇꯦ, ꯃꯥꯒꯗꯤ ꯑꯗꯨꯝ ꯈꯪꯅꯩ꯫ ꯃꯌꯥꯝ ꯑꯩꯅ ꯅꯨꯄꯥ ꯁꯨꯝ ꯄꯪꯀꯣꯏ ꯀꯣꯏꯕꯁꯦ ꯃꯇꯝꯁꯤꯗ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯅꯨꯄꯥ ꯃꯑꯣꯡ ꯑꯃꯈꯛ ꯊꯦꯡꯅꯔꯤꯕꯁꯦ, ꯑꯩꯗꯤ ꯄꯤꯖꯥꯒꯤ ꯕꯣꯅꯤꯁꯦ ꯐꯤꯂꯝꯗ ꯈꯛꯇ ꯎꯕꯅꯦ, ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯊꯦꯡꯅꯔꯦ꯫ ꯅꯨꯃꯤꯠꯁꯦ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯂꯦ꯫ ꯅꯨꯃꯤꯠꯁꯤꯗꯁꯨ ꯗꯥ ꯅꯔꯦꯁꯁꯨ ꯊꯥꯕꯜ ꯆꯣꯡꯐꯝꯗ ꯂꯥꯛꯑꯦ ꯃꯃꯥꯟꯅꯕꯁꯤꯡꯒ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯊꯥꯕꯜ ꯆꯣꯡꯕ ꯍꯩꯇꯦꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯃꯒ ꯅꯪꯁꯨ ꯍꯜꯂꯣ, ꯑꯩꯁꯨ ꯆꯠꯂꯒꯦ, ꯏꯃꯥꯟꯅꯕ ꯁꯥꯏꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯆꯠꯇꯣꯏꯅꯦ ꯍꯥꯏꯔꯝꯃꯦ꯫ ꯑꯩꯁꯨ ꯍꯣꯏ ꯍꯜꯂꯣ, ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯆꯣꯡꯉꯒ ꯆꯠꯂꯒꯦꯅ ꯍꯥꯏꯖꯤꯜꯂꯦ꯫ ꯃꯥꯁꯨ ꯍꯣꯏ ꯆꯠꯂꯒꯦ, ꯏꯃꯥꯟꯅꯕꯁꯤꯡꯅ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯝꯃꯒ ꯃꯥꯁꯦ ꯆꯠꯈ꯭ꯔꯦ꯫ ꯑꯩꯁꯨ ꯊꯥꯕꯜꯗꯣ ꯃꯈꯥ ꯇꯥꯅ ꯆꯣꯡꯉꯦ꯫ ꯃꯇꯝꯁꯤꯗ ꯅꯨꯄꯥ ꯑꯃꯈꯛ ꯑꯩꯉꯣꯟꯗ ꯐꯣꯟ ꯅꯝꯕꯔ ꯄꯤꯌꯨꯅ ꯑꯗꯨꯝ ꯇꯛꯑꯒ ꯂꯩ꯫ ꯑꯩꯅ ꯅꯪꯒꯤ ꯅꯝꯕꯔꯗꯣ ꯑꯣꯏꯅ ꯄꯤꯔꯝꯃꯣ ꯍꯥꯏꯕꯗꯒꯤ ꯆꯠꯂꯝꯗꯥꯏꯗ ꯅꯝꯕꯔ ꯂꯧꯅꯔꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯏꯃꯥꯟꯅꯕꯤ ꯈꯔ ꯄꯨꯟꯁꯤꯜꯂꯒ ꯅꯨꯄꯥꯁꯤꯗ ꯐꯣꯟ ꯇꯧꯋꯦ꯫ ꯅꯨꯄꯥꯁꯦ ꯍꯧꯖꯤꯛ ꯂꯥꯛꯀꯦ, ꯀꯩꯅꯣꯝꯃ ꯆꯥꯃꯤꯟꯅꯁꯦ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯏꯃꯥꯟꯅꯕꯤ ꯑꯃꯒ ꯊꯣꯛꯑꯦ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯀꯤꯂꯣꯃꯤꯇꯔ ꯑꯃꯃꯨꯛ ꯆꯠꯂꯒ ꯂꯩꯕ ꯐꯥꯁ ꯐꯨꯗ ꯑꯃꯗ ꯆꯪꯉꯦ꯫ ꯃꯌꯥꯝ ꯅꯨꯄꯥꯁꯤꯒꯤ ꯃꯃꯤꯡꯁꯦ ꯊꯣꯏꯕ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔꯒꯦ, ꯑꯁꯦꯡꯕ ꯃꯤꯡ ꯍꯥꯏꯕꯗꯣ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯥꯁꯨ ꯃꯊꯟꯇ ꯂꯥꯛꯇꯦ, ꯃꯃꯥꯟꯅꯕ ꯑꯃꯒ ꯂꯥꯛꯑꯦ꯫ ꯅꯨꯄꯥꯁꯦ ꯃꯤ ꯋꯥꯡꯗꯦ, ꯈꯔ ꯄꯤꯛꯑꯦ, ꯀꯨꯆꯨꯗꯤ ꯉꯧꯋꯦ꯫ ꯑꯩꯈꯣꯏ ꯃꯔꯤꯁꯦ ꯐꯝꯃꯦ, ꯆꯧ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯦ꯫ ꯑꯍꯥꯟꯕ ꯊꯦꯡꯅꯕꯁꯦ ꯃꯌꯥꯝ ꯏꯀꯥꯏꯅꯩ ꯅꯠꯇ꯭ꯔꯥ? ꯑꯩꯁꯨ ꯏꯀꯥꯏ, ꯍꯪꯒꯠꯅꯐꯥꯎ ꯌꯦꯡꯕ ꯉꯝꯗꯦ꯫ ꯑꯗꯨꯒꯗꯤ ꯃꯇꯝꯁꯤꯗ ꯅꯨꯄꯥꯁꯤꯅ ꯍꯥꯏꯗꯤ ꯊꯣꯏꯕꯁꯤꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯥꯏ ꯂꯚ ꯌꯨ ꯁꯤꯅꯤ꯫ ꯃꯥꯅ ꯑꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯁꯤꯗ ꯃꯃꯥꯟꯅꯕꯒ ꯏꯃꯥꯟꯅꯕꯤꯒꯁꯦ ꯍꯦꯛꯇ ꯋꯥꯟꯊꯈꯩ ꯅꯣꯛꯈ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯑꯩꯗꯤ ꯏꯀꯥꯏꯔꯦ꯫ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯀꯩꯅꯣꯝꯅꯤ꯫ ꯑꯩꯗꯤ ꯏꯀꯥꯏꯗꯅ ꯃꯥꯏꯒꯁꯦ ꯉꯛꯁꯛ ꯉꯥꯡꯉꯦ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯑꯃꯨꯛꯀꯁꯨ ꯑꯩꯅ ꯍꯥꯏꯁꯦ ꯇꯥꯗ꯭ꯔꯣ? ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯑꯦ꯫
ꯃꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯁꯦ ꯑꯩ ꯑꯍꯥꯟꯕꯗ ꯊꯣꯏꯅ ꯐꯠꯇꯕ ꯈꯟꯗꯦ, ꯑꯗꯨꯝ ꯏꯁꯝ ꯁꯝꯖꯕꯒꯤ ꯑꯣꯏꯔꯝꯅꯤ ꯍꯥꯏꯅ ꯈꯜꯂꯦ꯫ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯆꯠꯂꯒꯦ, ꯅꯣꯏꯁꯨ ꯆꯠꯂꯣ ꯍꯥꯏꯔꯝꯃꯒ ꯏꯃꯥꯟꯅꯕꯤꯁꯤꯒ ꯑꯩꯒ ꯍꯜꯂꯛꯑꯦ꯫ ꯈꯔ ꯆꯠꯄ ꯍꯧꯕꯒ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯑꯦ꯫ ꯑꯩꯅ ꯀꯅꯥꯒꯤ ꯃꯦꯁꯦꯖꯅꯣ ꯌꯦꯡꯕ ꯃꯇꯝꯗ ꯊꯣꯏꯕꯒꯤ ꯑꯣꯏꯔꯝꯃꯦ꯫ ꯑꯩꯅ ꯌꯦꯡꯕ ꯃꯇꯝꯗ ꯊꯣꯏꯕꯅ "ꯑꯩ ꯆꯠꯂꯒꯦ, ꯍꯥꯏꯐꯦꯠꯇ ꯑꯣꯟꯊꯣꯔꯛꯑꯣ, ꯅꯪꯒꯤ ꯃꯥꯏꯊꯣꯡꯗꯣ ꯑꯃꯨꯛꯇ ꯌꯦꯡꯒꯦ" ꯁꯤꯅꯤ꯫ ꯀꯔꯤꯅꯣ ꯃꯁꯤ ꯅꯨꯄꯥꯁꯦ ꯈꯜꯂꯒ ꯈꯪꯗꯕ ꯁꯥꯔꯒ ꯑꯗꯨꯝ ꯆꯠꯂꯦ꯫ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯏꯃꯥꯟꯅꯕꯤꯁꯤꯅ ꯑꯩꯅ ꯍꯥꯏꯕ ꯀꯀꯥꯒꯤ ꯃꯆꯥ ꯏꯅꯥꯎꯅꯨꯄꯤꯗꯣ ꯃꯗꯨꯗ ꯇꯝꯂꯒ ꯑꯩꯈꯣꯏꯁꯦ ꯄꯨꯟꯅ ꯅꯣꯛꯑꯦ꯫ ꯑꯗꯨꯒꯗꯤ ꯅꯨꯄꯥꯁꯦ ꯑꯉꯛꯄꯅꯤ꯫ ꯃꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯗꯤ ꯀꯣꯜ ꯇꯧꯔꯛꯑꯣ, ꯃꯦꯁꯦꯖ ꯊꯥꯔꯛꯑꯣ, ꯑꯗꯨꯁꯨ ꯅꯠꯇꯕꯗ ꯃꯔꯛ ꯃꯔꯛꯇ ꯈꯛꯇꯅꯦ꯫ ꯑꯗꯨꯅ ꯑꯩ ꯀꯩꯁꯨ ꯃꯉꯣꯟꯗ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯈꯟꯗꯦ꯫ ꯑꯗꯨꯕꯨ ꯗꯥ ꯅꯔꯦꯁꯇꯤ ꯑꯗꯨꯝ ꯀꯣꯜ ꯇꯧꯔꯛꯄ ꯂꯦꯞꯇꯦ꯫ ꯃꯌꯥꯝ ꯑꯩꯁꯦ ꯅꯨꯄꯥꯗ ꯈꯥꯏꯒꯦ, ꯕꯦꯂꯦꯟꯁ ꯍꯥꯞꯄꯟꯒꯦ ꯍꯥꯟꯅ ꯍꯦꯛꯇ ꯈꯜꯂꯦ, ꯑꯗꯨꯕꯨ ꯀꯣꯟꯅ ꯍꯦꯛꯇ ꯈꯟꯊꯔꯛꯑꯒ ꯍꯥꯞꯍꯟꯗꯦ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤꯃꯨꯛ ꯂꯩꯔꯒ ꯊꯣꯏꯕꯁꯦ ꯀꯣꯜ ꯇꯧꯔꯛꯑꯦ꯫ ꯑꯩꯁꯨ ꯑꯗꯨꯝ ꯄꯥꯏꯈꯠꯂꯦ, ꯇꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯅꯠꯇꯕ꯫ ꯃꯥꯅ ꯅꯨꯃꯤꯠꯁꯤꯗ ꯀꯣꯜ ꯇꯧꯔꯛꯑꯒ "ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ? ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯔꯗꯤ ꯅꯨꯄꯥ ꯑꯃꯇ ꯀꯣꯏꯔꯣꯏꯅ ꯑꯩꯒꯤ ꯁꯤꯈꯤꯕ ꯕꯕꯥꯗꯣ ꯄꯜꯂꯒ ꯋꯥꯁꯛꯑꯣꯅ ꯇꯧꯔꯛꯑꯦ꯫ ꯃꯌꯥꯝ ꯑꯩꯗꯤ ꯃꯥꯒꯤ ꯃꯄꯥꯁꯦ ꯁꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ, ꯃꯥꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕꯔꯥ ꯁꯦꯡꯗꯕ꯭ꯔꯥꯁꯨ ꯈꯪꯗꯦ, ꯃꯥꯅ ꯍꯥꯏꯔꯛꯏꯁꯦ ꯆꯥꯅꯔꯤꯕ꯭ꯔꯥ ꯌꯦꯡꯉꯨꯕ꯫ ꯃꯌꯥꯝ ꯑꯩꯁꯦ ꯅꯨꯃꯤꯠꯁꯤꯗ ꯈꯜꯂꯦ, ꯃꯁꯤ ꯅꯨꯄꯥꯁꯦ ꯑꯉꯛꯄꯅꯤ, ꯄꯨꯔꯥ ꯄꯤꯖꯥꯒꯤ ꯕꯣꯅꯤꯗꯨꯅꯤ ꯍꯥꯏꯅ꯫ ꯑꯩꯅ ꯗꯥ ꯕꯣꯅꯤꯕꯨ ꯍꯟꯊꯅ ꯈꯟꯖꯕꯒꯤ ꯅꯠꯇꯦ, ꯐꯤꯂꯝꯗꯨꯗ ꯅꯨꯄꯥ ꯈꯔꯒꯤ ꯐꯠꯇꯕ ꯂꯤꯆꯠ ꯎꯠꯄꯗꯣ ꯑꯗꯨꯗꯣ ꯌꯥꯝ ꯃꯥꯜꯂꯛꯑꯕ꯫ ꯈꯣꯏꯗꯧꯗꯤ ꯁꯥꯎꯅꯤꯡꯉꯦ, ꯑꯗꯨꯕꯨ ꯉꯥꯡꯕ ꯌꯥꯗꯕꯒꯤ ꯉꯥꯡꯗ꯭ꯔꯦ꯫ ꯀꯃꯥꯏꯅꯁꯨ ꯃꯤꯉꯣꯟꯗ ꯍꯦꯛꯇ ꯇꯊꯤꯅ ꯉꯥꯡꯉꯨꯅꯤ꯫ ꯃꯁꯤꯅꯁꯨ ꯂꯣꯏꯗ꯭ꯔꯤ꯫ ꯂꯝꯇꯥ ꯊꯥ ꯂꯣꯏꯗ꯭ꯔꯤꯉꯩ ꯌꯥꯎꯁꯪ ꯅꯨꯃꯤꯠ 5ꯅꯤ ꯂꯣꯏꯈ꯭ꯔꯁꯨ ꯂꯝ ꯑꯃꯗ ꯊꯥꯕꯜ ꯁꯤꯜꯂꯦ꯫ ꯑꯩꯈꯣꯏꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 2ꯃꯨꯛ ꯆꯠꯂꯒ ꯑꯣꯏꯔꯝꯅꯤ ꯂꯩꯔꯤꯕ ꯂꯝꯄꯥꯛꯇꯣ꯫ ꯏꯃꯥꯟꯅꯕꯤꯁꯤꯡꯅ "ꯑꯁꯤꯅ ꯑꯔꯣꯏꯕꯅꯦ, ꯆꯣꯡꯍꯧꯔꯁꯦꯅ" ꯍꯥꯏ꯫ ꯑꯗꯨꯕꯨ ꯗꯥ ꯅꯔꯦꯁꯇ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯆꯠꯀꯅꯨꯅ ꯌꯥꯔꯛꯇ꯭ꯔꯦ꯫ ꯃꯔꯝꯗꯤ ꯃꯥꯗꯤ ꯊꯥꯕꯜ ꯆꯣꯡꯕꯁꯨ ꯍꯩꯇꯦ, ꯃꯁꯥꯒꯤ ꯒꯥꯔꯤꯁꯨ ꯂꯩꯇꯕꯒꯤ ꯂꯥꯛꯅꯤꯡꯉꯁꯨ ꯐꯔꯛ ꯇꯥꯕꯗꯣ ꯑꯗꯨꯒꯤꯅꯤ꯫ ꯑꯩꯁꯨ ꯃꯥꯒꯤ ꯈꯜꯂꯒ ꯆꯠꯂꯔꯣꯏꯅ ꯃꯉꯣꯟꯗꯗꯤ ꯍꯥꯏ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯍꯥꯏꯕꯗꯒꯤ ꯍꯣꯏ ꯆꯠꯁꯦꯅ ꯑꯩꯁꯨ ꯍꯥꯏꯗꯣꯛꯎꯔꯦ꯫ ꯐꯔꯛ ꯌꯥꯝ ꯇꯥꯔꯦ꯫ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 5:30 ꯁ꯭ꯋꯥꯏꯗ ꯊꯣꯏꯕꯁꯦ ꯀꯣꯜ ꯇꯧꯔꯛꯑꯦ꯫ ꯃꯌꯥꯝ ꯍꯥꯟꯅ ꯁꯨꯝ ꯈꯪꯅꯕ ꯅꯨꯄꯥꯗꯒꯤ ꯑꯅꯧꯕꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯅ ꯍꯦꯟꯅ ꯈꯥꯏꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨꯅꯤ꯫ ꯃꯁꯤꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯅꯠꯇꯦ꯫ ꯑꯩꯅ ꯊꯣꯏꯕꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯀꯀꯥ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯥꯛꯑꯦ꯫ ꯃꯥꯒꯤ ꯃꯃꯤꯡ ꯊꯣꯏ ꯀꯧꯋꯦ꯫ ꯃꯥꯁꯨ ꯑꯩꯒꯤ ꯃꯅꯥꯛꯇ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯇꯥꯔꯒ ꯂꯩ꯫ ꯃꯇꯝꯁꯤꯗ ꯗꯥ ꯅꯔꯦꯁꯁꯦ ꯋꯦꯇꯤꯡ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯑꯦ꯫ ꯑꯁ ꯏꯁꯥꯁꯦ ꯄꯥꯈꯠꯄꯗ ꯌꯥꯗ꯭ꯔꯦ꯫ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯣꯜ ꯇꯧꯔꯛꯑꯒꯦ ꯍꯥꯏꯔꯒ ꯊꯣꯏꯕꯒꯤ ꯀꯣꯜꯗꯣ ꯀꯛꯊꯠꯂꯦ, ꯑꯗꯨꯒ ꯗꯥ ꯅꯔꯦꯁꯀꯤ ꯀꯣꯜꯗꯣ ꯄꯥꯏꯈꯠꯂꯦ꯫ ꯃꯥ ꯌꯥꯝ ꯁꯥꯎꯔꯛꯑꯦ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯟꯅꯩꯗꯣ ꯀꯅꯥꯅꯣꯅ ꯑꯗꯨꯝ ꯇꯛꯈꯠꯂꯒ ꯍꯪꯉꯒ ꯂꯩ꯫ ꯑꯩꯅ "ꯏꯅꯥꯎꯅꯨꯄꯤꯒꯤ ꯅꯨꯄꯥꯅꯦ, ꯏꯅꯥꯎꯅꯨꯄꯤꯒ ꯃꯣꯏ ꯁꯥꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕꯅꯦ" ꯍꯥꯏꯔꯁꯨ ꯃꯥ ꯊꯥꯖꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯩꯅ ꯏꯅꯥꯎꯅꯨꯄꯤꯗ "ꯅꯪꯅ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯑꯝꯇ ꯍꯥꯏꯌꯣꯅ" ꯐꯣꯟꯗꯣ ꯄꯥꯏꯍꯜꯂꯦ꯫ ꯏꯅꯥꯎꯅꯨꯄꯤꯅ "ꯗꯥ ꯅꯔꯦꯁ, ꯑꯩꯈꯣꯏ ꯁꯥꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕꯅꯦ" ꯍꯥꯏꯕꯗ ꯃꯥꯅ "ꯊꯥꯖꯗꯦ, ꯅꯪꯅ ꯑꯁꯦꯡꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯣꯏꯔꯗꯤ ꯋꯥꯁꯛꯑꯣꯅ" ꯍꯥꯏ꯫ ꯃꯥꯁꯨ ꯏꯔꯥꯏ ꯂꯥꯏꯅ "ꯍꯣꯏ ꯋꯥꯁꯛꯀꯦ, ꯀꯃꯥꯏꯅ ꯋꯥꯁꯛꯇꯣꯏꯅꯣ" ꯍꯥꯏꯕꯗ "ꯀꯩꯒꯨꯝꯕ ꯅꯪꯅ ꯑꯁꯦꯡꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯣꯏꯔꯝꯃꯗꯤ ꯅꯪꯅ ꯊꯥꯒꯗꯧꯔꯤꯕ ꯃꯦꯇ꯭ꯔꯤꯛ ꯑꯦꯛꯖꯥꯝꯁꯦ ꯉꯝꯕ ꯑꯣꯏꯖꯔꯣ, ꯅꯠꯇꯕ ꯑꯣꯏꯔꯝꯃꯗꯤ ꯐꯦꯜ ꯑꯣꯏꯒꯦ ꯍꯥꯏꯌꯣꯅ" ꯍꯥꯏꯔꯛꯑꯦ꯫ ꯃꯗꯨꯗ ꯊꯣꯏꯗꯤ ꯄꯥꯈꯠꯂꯦ꯫ ꯃꯥ ꯍꯟꯗꯛ 10 ꯑꯦꯛꯖꯥꯝ ꯊꯥꯗꯣꯏꯅꯦ꯫ ꯃꯥ ꯑꯩꯉꯣꯟꯗ ꯌꯦꯡꯉꯒ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦꯅ ꯇꯜꯂꯦꯅ ꯍꯥꯏ꯫ ꯃꯗꯨꯗ ꯑꯩꯅ "ꯑꯁ ꯀꯩꯁꯨ ꯇꯧꯔꯣꯏ, ꯇꯨ ꯁꯨꯃꯥꯏꯅ ꯈꯨꯗꯣꯝꯕꯤ ꯈꯨꯌꯥꯏꯒ ꯉꯟꯖꯟꯅꯔꯒ ꯋꯥꯁꯛꯑꯣ, ꯁꯤ ꯑꯣꯏꯔꯗꯤ ꯋꯥꯁꯛꯄꯗꯣ ꯊꯨꯡꯗꯦ ꯍꯥꯏꯕꯅꯤ" ꯍꯥꯏꯕꯗꯒꯤ ꯃꯥꯁꯨ ꯋꯥꯁꯛꯑꯦ꯫ ꯑꯗꯨꯕꯨ ꯀꯣꯟꯅ ꯗꯥ ꯅꯔꯦꯁꯅ ꯍꯥꯏ, "ꯊꯣꯏ ꯑꯩ ꯈꯪꯉꯦ, ꯅꯣꯏ ꯆꯦꯅ ꯅꯪꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯍꯟꯕꯅꯤ ꯍꯥꯏꯕ, ꯑꯦꯛꯖꯥꯝꯗꯣ ꯉꯝꯖꯔꯣ, ꯅꯪꯅ ꯋꯥꯁꯛꯄꯗꯣ ꯀꯣꯛꯆꯔꯣ" ꯍꯥꯏꯔꯝꯃꯒ ꯃꯥ ꯁꯥꯎꯔꯒ ꯀꯣꯜꯗꯣ ꯀꯛꯈ꯭ꯔꯦ꯫ ꯑꯩ ꯊꯣꯏꯕꯗꯣ ꯀꯩ ꯈꯜꯂꯝꯅꯤ ꯑꯝꯇ ꯐꯖꯅ ꯍꯥꯏꯒꯦꯅ
खल्लगा कॉल तौबा मतमदा पाखलक्ट्रे दा नरेशता तौरगा अइना ओइना साउजिले अइना हाबा थाजदेना मसिदगी अइना साउख्रेना माना मु थेमे नुपासिंग नुपीदी नुपाना थेमे अइना साउरसु माना अदुम तौजरकनी खल्लगा नुपीदुना नुपादो लाइथोकपनी मसि खंगजौ इमानबीसिगा थोइगा लेकागी इचे अमगा इदोमसागा इबोकथोपा अमगा थोलए इमानबीदा अइ चटलरोय दा नरेशना याद्रेना हाय अदुबु पुनबा नुंगाइद्रदि तल्लीना हायबदगी दा नरेशता हायदबी अइ थाबल चोंबदो लोना चटले अखोइना थाबल मफम यौबदा पुंग 10 तादौरे मीसु फनायाम चोंलमे ngahak sum lepaga yengningai thoibasa nupi paraga thaban chong lerame angak pa nupa ne aisu khange masi nupa se ayaba nupa ne se aisu usanadaba saraga thabal chongbodo yaure anira kumba round chong pa matamda thoibasa paire aduga kai harake da thaban chongba lakani na harakte imanaba singna noi saida thabal chonga lei नुपा पारगा थबल चोंगेन हरपदगी खंगमने अस आई इमानब सिंगी ममांगदा यम इकाइजि सिनी यामनगा नुमसिनरपा चही कुइनगा नुमसिनरपे मोओंने असमना हायरमगा मासा थोखरे अदुगदी यु ngौसिलगा अमु पाइरए अस पुरा नुपादा अमने मयाम ऐसा हैनदबदगी इनाउ नुपीगी नुपासु थबल चोंबा लाए मंगोंदा हायरगा माना पाइबदुदा थटलगा पाहले अदुगदी मासा एंगोंदा येंगलमलगा अमु थोखरे मता असिदा अहुमसुबा वारी असि मयामदा तहानसबा लोइजरे मयाम लोक थुंबगी खोंजनसा याम वाना पाजबने मयामना ताबदा नुआइत्रगसु गापियो।